Idol Club SIC YAIRIPOK SINGA SINDUNA THASIGI TAGI team Kungamarina group Nipan THOKNA KHAIDOKTUNA club ASIGI playground CHATHARIBA Mapan Shuba SIC trophy state level open football tournament 2025 ki ngasi SANNAKHIBA pre-quarter final match ta CUB FC Changamdabi na BOICHA construction FC THOUBAL bu penalty shootout ta Maithiba Pikhibaga Loinana CUB FC Changamdabi quarter final Changkhre Yamna competitive oina SANNAKHIBA ayengba babok sing mami thakhankiba match aduda BOICHA construction FC gi jersey number 9 Daryl na match ki minute kungani panchatpada score ama tawshinduna ayengba babok sing na match adu BOICHA construction FC na karani haina penakhi adubu loigadaba minute nifu chatpada CUB FC gi jersey number 6 Lelin na score ama handoktuna match adu penalty kawnaba takhi Penalty kauna ba aduda CUV FC na BOICHA construction FC bu Maithiba Pikhibaga pre-quarter final gi taruk shuba match oina SANNAKHIBA SICA SINGA Moizing Etelepu Mariga Shinoda Maithiba Pikhibaga Loinana SICA SINGA quarter final Changkhre One-sided oina SANNAKHIBA match ta SICA na khara hena ball paiduna sanaki referee na match adu hek hobaga jersey number 10 Rakesh na minute ama chatpada score ama tawshinduna mangzil thaba hoki ngahaki matungda amukasu Rakesh na minute 13 chappada score ama tawshinki loiramdai matamda Rakesh na goal amaga amuk score tawshinduna mahaki goal ahum chanduna hat trick loki atopa goal aduna match ki minute 10 chappada jersey number 8 tomana score tawkhibani